ngasi session asigi mayai tangwal lobby ribai ki uncle school asigi principal amade koi punna makku guide to biriba uncle igmo mang da pambiriba garuma pang sing tinbiriba nuksiraba ichan sing inaw sing ai koi si manipur da 1606 da maruwaina lakhibani madugi mamangda khoi aribam sagai adagi basai mayum haidna makhoi singsi sulairammi aduna kanagumbana masi 7th century adwai dagi hona khoi ge prophet ki peace be upon him magi lifetime da magi wali singna religion sandokba China rom de lakpadagi China rom dagi haijalaga manipur de leiramba adu mainai khoi si manipur de leiba hore I hai adu akhoina maruoina 1606 ki matungda ining thona khoi si sagai akhoi na tawriba sinpham natraga leifam di matungina sagai si award to viraga sagai dugi makada adagi akhoi gi ima dusu lamdam masida pokpa maitai chanu maitai ningon gi macha aduna akhoi gi baba na pangal oiraga su akhoi gi ima du maitai ni aduna akhoi se maitai pangal haina kauri se akhoi manipur sida tangaga leibinati akhoi gi mafam se akhoi gi pokpam ne akhoi gi ima lebak ne aduna aina tamjariba point di akhoi gi ima lebak ta singar paganda akhoi di Maulana Singna jihad ki fatwa ampi gerloire akhoi gi integrity guide biade nakoi namasida jihad tauba faras aini ai graga fatwa ampi gerloire adui matung de khoi kanap ki damte punchi se thadok kadore ni aduna akhoi manipur ki integrity ki damakta akhoi lekadabni tawpham thokpani ani subada akhoi gi ipa ipusing lamdam sida agriculture lamdam sida crafts polo sanaba phauba khongjomlan nupilan chahi taret khuntakpa June 18 uprising tangkak khuding maktai khoi loina saruk jare aphauba oirami. Subscribe to our YouTube channel Rasil Education for central government job exams and other important tips, shortcut methods, knowledge, job notification updates, etc.